ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯕꯥꯞꯅ ꯁꯥꯗꯨꯅ ꯏꯖꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯂꯥꯛꯄꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯇꯣꯟꯗꯣꯜ ꯂꯥꯏꯁ꯭ꯔꯝ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯒꯤ ꯋꯥꯈꯜꯗ ꯕꯥꯞꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯡꯎꯗꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯌꯣ ꯇꯥꯏꯕꯪꯗꯅ ꯃꯤꯋꯥꯏꯔꯦꯜ ꯈꯥꯏꯅꯃꯛꯇꯕꯨ ꯌꯦꯜꯂꯝꯈꯤꯒꯦ ꯅꯕꯨꯗꯧꯗꯨꯅ ꯍꯥ ꯃꯄꯜ ꯂꯥꯏꯅꯨꯔꯥ ꯇꯔꯦꯠꯃꯛꯁꯨ ꯋꯥꯡꯂꯦꯟꯗꯅ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯕꯤꯔꯝꯈꯣꯅꯤ ꯁꯤꯡꯎꯗꯅ ꯂꯝꯋꯥꯏ ꯀꯣꯟꯕ ꯂꯌꯥꯝꯁꯨ ꯋꯥꯡꯂꯦꯟꯗꯅ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯕꯤꯔꯝꯈꯣꯅꯤ ꯁꯤꯡꯗꯅ ꯃꯥꯏꯀꯩ ꯃꯔꯦꯛ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯉꯥꯛꯄ ꯂꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯈꯣꯅꯤ ꯈꯥꯕꯤꯗꯅ ꯀꯔꯤ ꯇꯦꯂꯣꯝꯗꯦ ꯑꯃꯥꯏꯗꯅ ꯀꯔꯤ ꯅꯥꯁꯨꯡ ꯂꯩꯅ ꯀꯥꯡꯂꯛꯄꯅꯣ ꯅꯍꯥꯔꯦꯜꯗ ꯇꯥꯏꯕꯪꯄꯥꯟ ꯃꯥꯂꯪꯕꯅ ꯅꯨꯡꯁꯥꯄꯜ ꯉꯥꯜꯂꯤꯕ ꯆꯤꯡꯂꯩ ꯏꯅꯦ ꯈꯨꯅꯨꯗꯨꯅ ꯌꯧꯋꯥ ꯄꯥꯎꯍꯩꯅꯔꯛꯄꯗꯤ ꯈꯥꯕꯤꯕꯗꯧ ꯌꯥꯕꯤꯌꯣ ꯁꯥꯒꯩꯗꯅ ꯌꯦꯛꯁꯥ ꯁꯤꯡꯎꯗꯅꯗꯤ ꯄꯥꯁꯥ 이다이랭 콩불엘라 쌍바 살라이나디 오용 빠멜나디 빠사 가이람기 살라이나디 예람키게 이다이렘사 호호 따이방 아이디 이능야이 싸우다비사 나보다우 싱우 고염 시다바 아이나니 호 따이방 아이기 미와이렐 카이나 막다보 예람디 싱우바 이빠우빠우 사람디 하이라카니도 나보다우 아이나니 호 따이방 아이기 미와이렐 카이나 막다보 예람라바니 싱우 이빠우빠우 사람라바니 해 호 꼼시 아이기 꼼자세 호 틴무 파타바 라이무 파타바나 호 따이방 아이기 다이렘 콘부렐라 쌍바세 호 틴옙 나라까다우리 라옙 나라까다우리네 해호 아둠나디 오이레 하이라가 까리 토이나 와루가누 까리 토이나 싱나루가누 나부다우 코염 시다바 아이나네 이다이렘 아이기 콘부렐 쌍다 라이리바 파리 이몸 뽐나막 ꯂꯥꯞꯅ ꯂꯩꯔꯦ ꯂꯥꯞꯅ ꯀꯣꯂꯝꯂꯒꯤ ꯅꯛꯅ ꯂꯩꯔꯦ ꯅꯛꯅ ꯀꯣꯂꯝꯂꯒꯤ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒꯅꯤ ꯍꯣ ꯁꯅꯥ ꯑꯩꯒꯤ ꯁꯣꯔꯣꯛ ꯀꯣꯟꯊꯣꯡ ꯑꯩꯒꯤ ꯋꯥꯡꯃꯗꯅꯤ ꯃꯥꯏꯕꯤ ꯑꯩꯒꯤ ꯃꯩꯔꯥ ꯑꯃꯃꯝꯇꯪ ꯌꯥꯖꯤꯔꯦ ꯍꯥꯏꯔꯒ ꯍꯣ ꯐꯤꯔꯥꯜ ꯑꯩꯒꯤ ꯃꯆꯨ ꯇꯔꯦꯠ ꯌꯥꯎꯔꯦ ꯍꯥꯏꯔꯒ ꯀꯣꯟꯊꯣꯡ ꯑꯩꯒꯤ ꯋꯥꯡꯃꯗ ꯀꯠꯆꯔꯛꯎꯗꯣ ꯀꯔꯤ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨꯗꯣ ꯍꯣ ꯅꯕꯨꯗꯧ ꯑꯩꯒꯤ ꯁꯤꯡꯎ ꯏꯄꯥꯎ ꯊꯝꯂꯝꯗꯤ ꯍꯥꯏꯔꯛꯀꯅꯤꯗꯣ ꯈꯣꯌꯨꯝ ꯏꯄꯥꯎ ꯄꯥꯎ ꯁꯥꯔꯝꯗꯤ ꯍꯥꯏꯔꯛꯀꯅꯤꯗꯣ 호 싱우 이빠우 탐람라바니 코윰 이빠우 빠우 사람라바니 나유드나 하 코윰 시다바이디 싱우다 꼬일로 이빠우 탐람라로예 nga시 라이봉다 파우키바 아마이비기 라이바오두 따라가 쿨기미 아야마디 마복닝아도 닝콕 따우두나 라이나이 소비타나 이네 까리 하이노 라이파오시보 아이코이디 마롤 캉보 와리 이니 호이디 아hal니나 캉함버수 야이니 아목다 하이비유바 마이박 소비타도 온실라가 하이비에마 낭부 라이스랑비 따드기 마몽 누피도 나트라니 소비타 녹페 따오라가 하이이 마니 이니 라이스랑기 마우니 마이박나 하이루 까라 이라낭수 라이 코이람바시 한닥티 미 얌네 야미헤 마망 사이가 마나디 소비타나 아우 마니 이니 하이루 까락바니 마망 사이디 욤 망바다기 라이 갓바수 팡아우드레 이니 한dak yasida khoiram haurage haidna laklibani maipak mangang aduno maga lai haibsidi khoiram gadabani mahi saw khrabajani umang lai haibsidi hana khoidina hanina maibigi lonse khara khaji khang wat kani do ha ini haigesi handak sahiyase khulsi lai fataba selu haiba tambani ha ataidi adu lai tongbugi fausabani handak harau hek haurak padagi phaurak lai ase laimu illi ꯈꯨꯜ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯁꯤꯗꯅꯤ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗ ꯃꯩꯔꯥ ꯑꯃꯃꯝ ꯀꯠꯊꯣꯛꯎ ꯑꯁꯤꯅꯤꯗꯅ ꯁꯨꯕꯤꯇꯥꯅ ꯑꯗꯨꯗꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯀꯠꯅꯗꯣꯏ ꯑꯣꯏꯔꯤꯅꯤ ꯏꯅꯦ ꯃꯩꯄꯥꯛꯅ ꯀꯠꯅꯗꯧꯔꯤꯕꯅꯤ ꯀꯠꯅꯕꯁꯨ ꯌꯥꯎꯔꯕꯅꯤ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯍꯜ ꯀꯤꯕꯗꯒꯤ ꯂꯥꯏꯕꯨꯡꯗ ꯀꯥꯔꯛꯂꯤꯕꯁꯤꯅꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤꯗ ꯑꯗꯨꯗꯤ ꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯐꯔꯦ इने सुसुम लेहौरगे को सुबिता लाइगे पोसे हापकपा कोना दु पाइरगा तुमिना मयुम दहलई लंबी द सना खल्ली उस खंद्रेदा हौसिंग मतमसी लाइमु काइना लाइबु लैरिबा साला ओइबे याबा यादबा मयाम अमा लैबसिना करमबना सुमदोइनो खनफम खंद्रेदा लाइना हाइरबनिने कटपुदी कटपताबनी मतमसीदा इ खंग औदना
ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯅꯣꯏ ꯑꯩꯕꯨ ꯐꯥꯒꯅꯨꯋꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩ ꯐꯥꯖꯤꯜꯂꯤꯕꯁꯤ ꯑꯩ ꯉꯥꯎꯗꯤꯌꯦ ꯑꯩ ꯉꯥꯎꯗꯦ ꯍꯥꯏꯕ ꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣꯁꯤ ꯈꯨꯠꯁꯤ ꯇꯦꯛꯀꯗꯧꯔꯦ ꯁꯨꯕꯤꯇꯥ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯨꯅ ꯌꯦꯡꯊꯣꯔꯛꯏ ꯅꯨꯄꯤ ꯑꯃ ꯃꯁꯥꯃꯅ ꯏꯐꯥ ꯐꯥꯔꯒ ꯃꯐꯤ ꯑꯗꯨꯁꯨ ꯂꯩꯈꯣꯝ ꯃꯔꯛꯇ ꯑꯣꯜꯂꯨꯕꯒꯤꯔ ꯈꯪꯗꯦ ꯂꯣꯏꯅ ꯃꯣꯠꯂꯤ ꯁꯥꯇ꯭ꯔ ꯑꯗꯨ ꯋꯥ ꯉꯥꯡꯖꯩ ꯍꯥꯏꯕꯇꯅꯤ ꯃꯁꯛ ꯑꯗꯨꯗꯤ ꯎꯕꯗ ꯐꯤꯕꯝ ꯀꯥꯏꯔꯤ ꯂꯥꯏ ꯑꯣꯛꯅꯔꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯪꯂꯨꯗ꯭ꯔꯤ ꯈꯪꯉꯔꯣꯏ ꯅꯨꯄꯤ ꯑꯗꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯃꯨꯛꯇ ꯃꯈꯣꯜ ꯑꯁꯤ ꯊꯥꯗꯣꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯈꯔ ꯆꯦꯠꯅ ꯄꯥꯏꯌꯨ ꯆꯦꯟꯈꯤꯅꯤ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯊꯠꯂꯤꯗ ꯑꯩꯈꯣꯏ ꯃꯥꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯤ ꯐꯥꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯅꯣꯡꯖꯨ ꯊꯥꯒ ꯑꯣꯏꯔꯤ ꯂꯩꯈꯣꯝꯒꯤ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯁꯨꯕꯤꯇꯥ ꯇꯧꯅꯔꯤꯕ ꯏꯔꯥꯡ ꯑꯗꯨ ꯃꯐꯤ ꯑꯗꯨ ꯃꯣꯠꯂꯒꯅꯤ ꯈꯟ ꯃꯇꯥꯏ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯕꯅꯤ ꯂꯩꯈꯣꯝ ꯊꯣꯛꯄ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯃꯨꯛꯄꯗ ꯑꯃꯨꯛ ꯂꯩꯈꯣꯝ ꯃꯔꯛꯇ ꯑꯣꯟꯈ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯥꯛꯇ꯭ꯔ ꯆꯤꯡꯈꯠꯂꯒ ꯃꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ ꯆꯠꯂꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯆꯠꯂꯨꯗꯅ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯍꯅꯨꯕ ꯈꯔ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯐꯖꯅ ꯌꯦꯡꯉ ꯄꯨꯕꯤꯌꯨꯅꯦꯍꯦ ꯏꯁꯨ ꯅꯣꯏꯒꯤꯗꯨꯕꯣ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ ꯇꯞꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯨꯕꯤꯇꯥ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯃꯆꯤꯜꯗ ꯁꯣꯜꯂꯒ ꯂꯦꯞꯍꯧꯏ ꯑꯣ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯪꯗꯤ ꯌꯥꯝꯅ ꯍꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ರಿ ꯁꯨꯕꯤꯇꯥ ꯑꯗꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯜꯅ ꯈꯨꯜ ꯑꯗꯨ ꯄꯨꯡꯅꯤꯡ ꯅꯤꯜꯂꯤ ꯌꯨꯝꯒꯤ ꯃꯤ ꯀꯌꯥꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯅꯨꯡ ꯑꯁꯤ ꯂꯥꯏꯕꯨꯡꯇꯗ ꯑꯌꯥꯝꯕ ꯂꯩꯅꯩ ꯌꯨꯝꯗ ꯊꯣꯏꯅ ꯂꯩꯅꯗꯤ ꯃꯥꯏꯕꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗꯗ ꯃꯤꯠ ꯊꯥꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯑꯗꯨꯃꯛ ꯃꯤ ꯌꯥꯝꯅ ꯇꯝꯃꯤ ꯁ꯭ꯀꯨꯜ ꯑꯔꯤꯡꯕ ꯑꯣꯏꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯍꯣꯁꯇꯦꯜꯗ ꯊꯝꯃꯒ ꯑꯌꯥꯝꯕꯗꯤ ꯇꯝꯅꯍꯜꯂꯤ ꯃꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯉꯥꯡ ꯑꯃꯒ ꯃꯁꯛ ꯐꯥꯎꯕ ꯈꯪꯅꯗꯦ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯑꯣꯏꯕꯒꯤ ꯍꯣꯂꯤꯗꯦ ꯂꯩꯕ ꯃꯇꯝꯅꯤ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯌꯨꯝꯗ ꯊꯣꯛꯆꯔꯣꯏ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯍꯧꯈꯤ ꯍꯥꯏꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯍꯧꯕ ꯁꯥꯇ꯭ꯔꯒꯤ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯝꯃꯤ ꯃꯔꯛꯇ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕꯁꯨ ꯄꯨꯊꯣꯛꯏ ꯉꯁꯤꯗꯤ ꯅꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯒ ꯄꯨꯊꯣꯛꯈꯤꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯤ ꯄ꯭ꯔꯤꯇꯤꯒ ꯕꯦꯕꯤꯒꯗꯨ ꯕꯥꯜꯀꯣꯅꯤ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯕꯦꯕꯤꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯤꯗꯤ ꯀꯝꯗꯧꯕꯅꯣ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯌꯔꯁꯨ ꯑꯃꯠꯇꯁꯨ ꯇꯧꯗꯦ ꯑꯩꯗꯤ ꯄ꯭ꯔꯤꯇꯤꯅ ꯏꯁ ꯅꯪꯗꯤ ꯅꯠꯇꯦꯅꯦꯍꯦ ꯕꯦꯝꯃ ꯑꯩꯁꯨꯅꯤ ꯑꯩꯁꯨ ꯀꯔꯤꯝ ꯄꯥꯗ꯭ꯔꯤꯀꯣ ꯌꯨꯝꯗꯒ ꯊꯣꯛꯇꯒꯩ ꯂꯩꯍꯧꯔꯤꯕꯁꯤ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯈꯜꯂꯝꯗꯣꯏꯅꯤ ꯑꯁꯤꯗꯗꯤ ꯄꯥꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯦꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯨꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯇꯔꯛ ꯇꯨꯝꯍꯧꯕꯁꯤ ꯏꯁꯥꯁꯤ ꯀꯤꯔꯨꯝ ꯇꯧꯋꯦꯕꯣ ꯅꯪꯗꯤ ꯇꯧꯗ꯭ꯔꯣ ꯄ꯭ꯔꯤꯇꯤ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗꯤꯌꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯕꯦꯕꯤ ꯑꯗꯣ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯄ꯭ꯔꯤꯇꯤ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯅꯪ ꯀꯅꯥꯃꯇ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯌꯣ ꯄ꯭ꯔꯤꯇꯤ ꯋꯥ ꯑꯗꯨ ꯇꯥꯅꯤꯡꯃꯟꯗꯅ ꯕꯦꯕꯤꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨ ꯊꯝꯃꯤ ꯑꯩ ꯀꯅꯥꯃꯇ ꯍꯥꯏꯗꯣꯛꯑꯣꯏꯌꯦ ꯀꯔꯤ ꯋꯥꯅꯣ ꯇꯥꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯀꯅꯨꯀꯣ ꯕꯦꯕꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛꯇꯪ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ ꯉꯔꯥꯡꯗꯣ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯗꯅ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯨꯔꯒ ꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯄꯅꯤ ꯄꯨꯡ ꯑꯗꯨ ꯈꯔꯗꯤ ꯊꯦꯡꯉ ꯃꯥꯜꯂꯤ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯑꯩꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯤ ꯃꯥꯟꯕ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯂꯝꯕꯩ ꯋꯥꯅꯤ ꯑꯩꯅ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯕꯅꯤ ꯃꯤꯠꯇꯨ ꯐꯖꯅ ꯁꯤꯡꯉꯛꯑꯕ ꯀꯥꯟꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯄ꯭ꯔꯤꯇꯤ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯔꯝꯃꯣꯏꯍꯦ ꯀꯥꯏꯗꯩ ꯕꯨꯠꯅꯣ ꯍꯧꯖꯤꯛꯄꯣ ꯅꯪꯅ ꯄꯥꯡꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯤꯅꯤ ꯕꯦꯕꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯉꯥꯏꯈꯣꯕ ꯂꯣꯏꯐꯥꯎ ꯇꯥꯈꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯁꯤ ꯑꯗꯨꯗꯩ ꯑꯩꯁꯦ ꯃꯤꯠ ꯎꯁꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯗꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯥꯀꯜꯒꯤ ꯊꯣꯡꯅꯥꯎꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯗꯨꯝ ꯑꯆꯧꯕꯒꯨꯝꯕ ꯑꯃꯅ ꯊꯣꯡꯅꯥꯎꯗꯨꯗ ꯀꯟꯅ ꯂꯪꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯑꯗꯣ ꯀꯣꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯂꯩꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯈꯔꯁꯨ ꯖꯨꯖꯥ ꯇꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯂꯣꯝꯗ ꯃꯤ ꯑꯃꯅ ꯒꯣꯔꯣ ꯈꯣꯠꯂꯛꯄꯗꯧꯅꯁꯨ ꯇꯧꯏ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯥꯜꯂꯤ ꯌꯥꯝꯅ ꯀꯨꯏꯅ ꯃꯔꯣꯜ ꯑꯗꯨ ꯂꯣꯜꯂꯒ ꯂꯩ
ai ki mandana tum dabi adum laibagi makhol adu tahawbani fana koina wa adu lolagalai ai ki mandana ahinga do adum tumba yakhidri asi hairaga mamai adu onthorak pada akasil oyapna nong khaglakpagi mangalda mi ama fathaijin khibagum lep khibgum taw khibado mayek seng uhauri priti khangawdana machildagi haidokhi baby yado masadu boti wari adu liraga khara khara kirak leibaga ukriba fiya maduga mapa sanakri masadu nikpa hori priti baby gi ngehaki maito ngado mun yengdru leirambani baby gi mami na tana duna yengkriba posak adu mahaksu onthokduna yenglai adubu kanasu leiba udri priti na baby gi masadu niklaga kaino baby nangna tawribado baby adu khangpre khangi ha kai haibano priti na nangni yenglibado kadaidano kana kaidorage ba priti asida mi ama lotuna leiba mali priti amukti yengusira lai haraubagi lai snabagi makhola dasu irau launa adumakta adun lei inak nagnarabani hostel adu tham makhola du yaurak ibani priti makhola du ni aga ai ngamoy tale haibani nang yenguro baby mathana yenglabasu yengluni haibagi maongda makhong adu thangdana adumak satkri nang sum leiramuko ayengugi priti mafam aduda leptuna leyawi baby di makhong adu sina sumlakpa hauri makhong adu akan bakhong thangdi thangbanati yamna tapna thangduna lai ukriba mai sak adu lolaga mabu kawbugumna tawri wakhalda su khalli ngasi ngarang aingonda uhalliba thaliba pomba sibu karino ai khangdri asida lepliba sina kana nang tadi khanglabasu khanglagi wakhalda khana thaijin duna lepkhiba madu tamna thiba hauri manak yawgadabasu khajikta ngaikri khongthang mari gumba thangjilabadi yaurabasu yarabani adubu yamna ikhang ngaudana magi makhut adu amama marak aduda fakhibagumna pankhri ima yamna kan amuktang khangduna lauri aduga mami adu onthok ubada kanana sumaki makhut adu fadunu leiramdri makut adu pairaga nena tana sorama hondu tumina leptuna adumak leiri priti su bibina laurakpadu thuna sensila kaidorogi baby haujik thokriba thaudok adu pau tamdri ama mamarak sidagi kariuma khangdaba posak amana fari haina tamlubada mina nongna gadaba wani kanana su thajabiro haibasi mahak masana su khangjari wadu thaiduk daga ha kashu tawdeda pritina oina kiba henbagum kumasi ai kiba ama yauksilakli nangi mawongse ani adu tumina kumtharak daga kada sangduna adumak hipkhri satra su hanagum mayam leibana tabadina hostel gi rule adu ngakna satti nungdang sak pijaraga mana thokpa tumgira sagira makusi oheli rule laiti hauji phawbadi asumna ani adu magi phamung sangduna tumthakri ahing thengzilakli lai haraugi lai gi thoramsu losinkhri mai khongbi gi makholsu takhiri kumai gi makhol gi mahut akhakpa nong gi makholna mahusilari nongsu yamna kana suram laga fat chuba losinthi fana koina di tarambani nong adu chuba lepki baga ngasai makai tarang thoklamba tha adu su thokli haibi yai adu mangal yenbadi ngamkhiri lairiba ahing adu gi masak adu hena phajalagi matagum ahing gi jiba singna magi mathau tawduna khongli lakna hui khongba adusu ngasidi kari lairabano nahan makhagi iman manadana khongli school adu gi nakal da hauriba awang ba usingasina pak sauraba atia sida magul lamari happy ngasigi ahing lamtagi ahing ngasai makhai lona phone adu pairaga tumdabi leiramba thajado magi tumhamdagi phone adu wari sana dana thoglai thengabani check laklaroi khangi adu mina ukhini matagum mamit adusu koyeng yengi sum thoglak school ge berenda aduda famthare phone ado lona paibani namasa ado fakhigadra haiduna ipa pakhasai thajana phone duda tabro makhola do yamna pikna thadore phone adudi tarambasu yai phone dudagi taye thajana kaidorino nang tomadoiro ai nga saidigi phone paibi yadraba aduini hoi kashu kaidida aidi tomage haidana tawram libani ado thiengli nangsu thamo aishu thamagi hayingoina sanarasi phone tawram daida message tharao thajana hoi thamagi hayingana phone pai yarabadi tawraki asi hairiga phone adu kakli mama yadu leiraga room changi haidana hek tawbaga nupi ya mama gi mamangda mabu munne yengduna leptuna leirambado
ꯊꯥꯖꯅ ꯎꯔꯤ ꯏꯃꯥ ꯑꯁꯤꯛꯄ ꯑꯍꯤꯡꯒ ꯑꯣꯏꯔꯤ ꯀꯅꯥꯅꯁꯨ ꯇꯥꯗꯤ ꯃꯁꯥꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ ꯊꯥꯖ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯀꯟꯅ ꯎꯏꯁꯤꯜꯂꯛꯏ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯃꯈꯣꯡ ꯑꯗꯨ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯀꯩꯗꯧꯔꯛꯀꯅꯤ ꯈꯟ ꯆꯦꯟꯕ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯁꯤꯗ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯃꯅꯥꯛꯇ ꯂꯦꯞꯂꯝꯗ꯭ꯔꯤ ꯏꯍꯥꯡ ꯍꯥꯡꯕ ꯇꯔꯪꯗꯨꯗꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯤꯔ ꯂꯥꯏꯔ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯤ ꯍꯦ ꯁꯣꯔꯤ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯀꯣ ꯅꯁꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯀꯤꯅ ꯅꯣꯟꯈꯠꯂꯛꯄꯗ ꯎꯔꯤ ꯂꯥꯞꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯪꯈꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯣ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯔꯛꯏ ꯑꯊꯦꯡꯕ ꯑꯏꯪꯒ ꯑꯣꯏꯔꯤ ꯆꯣꯡꯂꯤꯕ ꯗꯪ ꯗꯪ ꯍꯥꯏꯕ ꯃꯤꯍꯨꯜ ꯑꯗꯨ ꯃꯄꯥꯜ ꯊꯣꯛꯅ ꯇꯥꯔꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯤ ꯅꯠꯇ꯭ꯔꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯥꯅꯤꯗ ꯑꯩꯕꯣ ꯀꯅꯥ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯀꯤꯅ ꯆꯠꯂꯝꯕꯗꯒꯤ ꯃꯇꯨꯡꯗꯒꯤ ꯁꯧꯝ ꯑꯃ ꯀꯟꯅ ꯐꯨꯖꯤꯜꯂꯛꯏ ꯊꯥꯖ ꯀꯤꯅ ꯃꯃꯤꯠ ꯑꯗꯨ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯩꯕꯨ ꯀꯥꯗ ꯑꯃꯨꯛꯇ ꯂꯩꯍꯟꯕꯤꯔꯣ ꯋꯥꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯊꯥꯖ ꯑꯗꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯤ ꯃꯁꯥ ꯑꯗꯨ ꯃꯤꯕꯨ ꯑꯁꯨꯝꯅ ꯀꯤꯍꯟ ꯈꯪꯍꯟꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯖꯔꯛꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩ ꯉꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯨꯒꯦ ꯅꯤꯡꯗꯗꯅ ꯑꯩꯉꯣꯟꯗ ꯀꯥꯁꯨ ꯂꯛꯅꯕ ꯁꯥꯔꯤ ꯂꯩꯔꯝꯃꯨ ꯈꯪꯉꯅꯤꯗꯣ ꯊꯥꯖ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯤ ꯈꯔꯅ ꯊꯑꯣꯏꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯁꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯃꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯒꯝ ꯒꯝ ꯆꯪꯉꯛꯏ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨ ꯌꯧꯒꯗꯕ ꯀꯥ ꯑꯅꯤ ꯋꯥꯠꯂꯤꯉꯩꯗ ꯂꯩꯕ ꯀꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯛ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯕ ꯀꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯉꯁꯤꯗꯤ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯁꯣ ꯂꯣꯟꯗꯕꯤ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯒ ꯊꯥꯖꯗꯣ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯛꯏ ꯑꯩꯅ ꯍꯦꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯣ ꯂꯣꯟꯗꯨꯅ ꯂꯥꯛꯄ ꯔꯨꯝꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯊꯣꯡ ꯍꯥꯡꯂꯝꯂꯤꯕꯁꯤ ꯋꯥꯈꯜꯗꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯥꯛ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯇꯠꯇꯅ ꯈꯟꯖꯔꯛꯏ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯍꯥꯟꯅ ꯆꯪꯂꯒ ꯌꯦꯡꯂꯒꯦ ꯅꯤꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯁꯥꯅ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯇꯥꯕꯅꯤ ꯀꯥꯗꯨꯗ ꯇꯞꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯀꯥ ꯑꯁꯤ ꯁꯣ ꯄꯥꯟꯗꯨꯅ ꯊꯝꯕꯒꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝꯁꯨ ꯀꯥꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯂꯤ ꯊꯣꯡꯗꯨꯗꯒꯤ ꯆꯪꯂꯛꯂꯒ ꯃꯅꯨꯡ ꯃꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯂꯦꯞ ꯀꯥꯁꯤꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯉꯛꯏ ꯂꯥꯏ ꯑꯌꯦꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯁꯖꯤ ꯁꯉꯥꯏꯒꯤ ꯃꯀꯣꯛ ꯀꯩꯒꯤ ꯃꯇꯨꯅ ꯆꯤꯡꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯌꯥꯁꯨ ꯊꯦꯠꯇꯨꯅ ꯂꯩꯔꯤ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠ ꯉꯥꯛꯇ ꯊꯝꯃꯤꯅ ꯁꯤꯅꯅꯤꯗꯅ ꯅꯍꯥꯟ ꯃꯈꯩ ꯁꯣ ꯂꯣꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯩ ꯉꯁꯤꯗ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯕꯨ ꯃꯈꯣꯏꯒꯤꯁꯤꯕꯨ ꯀꯥꯎꯔꯤꯕ ꯖꯥꯠꯂꯥ ꯃꯁꯤꯜꯗ ꯁꯣꯅ ꯑꯁꯨꯝ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯄꯗ ꯄꯤꯛꯆꯔ ꯑꯃ ꯋꯥꯜꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯄꯤꯛꯆꯔꯗ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯆꯠꯂꯨꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯛꯆꯔ ꯑꯁꯤꯗ ꯌꯥꯍꯧꯔꯦ ꯈꯟ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯄꯤꯛꯆꯔ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯒ ꯃꯃꯥ ꯑꯃꯒ ꯌꯦꯛꯏ ꯑꯉꯥꯡ ꯑꯗꯨ ꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯀꯞꯄꯒ ꯂꯩ ꯃꯃꯥ ꯑꯗꯨꯗꯤ ꯃꯃꯥꯏ ꯑꯗꯨ ꯎꯠꯇꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛꯇꯨꯗꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯟꯅ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯌꯦꯛꯄ ꯂꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯊꯥꯖ ꯂꯥꯏ ꯑꯗꯨꯗ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯧꯖꯤꯛ ꯑꯌꯦꯛꯄ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯗꯣ ꯇꯞꯅ ꯊꯥꯖ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯊꯥꯖ ꯃꯗꯨ ꯎꯔꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯅꯤꯡ ꯍꯜꯂꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯔꯛꯄꯗ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯒꯝ ꯂꯥꯎꯅ ꯀꯟꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯖꯗꯣ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨꯅ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯩ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯌꯦ ꯁꯤ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯊꯣꯡ ꯂꯣꯜꯂꯤꯕꯁꯤ ꯁꯤ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯣ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯥꯎꯕ ꯍꯧꯔꯛꯏ ꯀꯤꯃꯟꯈꯤꯕꯅ ꯃꯈꯣꯜ ꯑꯗꯨꯁꯨ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯤ ꯃꯃꯥꯏꯗꯨꯗꯤ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯄꯁꯨ ꯉꯝꯈꯤꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏ ꯊꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯡꯂꯛꯈꯤꯗ꯭ꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯥꯖ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯎꯁꯤꯟꯖꯗꯨꯅ ꯊꯣꯡꯗꯨꯗ ꯃꯅꯪꯒꯟꯅꯗꯨꯅ ꯉꯥꯊꯔꯒ ꯐꯝꯊꯔꯛꯏ ꯃꯆꯤꯜꯗꯁꯨ ꯁꯣꯟꯕ ꯂꯦꯞꯇꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯋꯥꯗꯨ ꯉꯥꯡꯂꯤꯉꯩ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯉꯁꯥꯏ ꯎꯈꯤꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ ꯊꯥꯖ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯨꯡꯉꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯇꯔꯥꯒꯤ ꯃꯅꯨꯡꯗ ꯃꯁꯤꯁꯨ ꯑꯃ ꯑꯣꯏꯔꯤ ꯀꯩꯅꯣ
ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯊꯥꯁꯦ ꯀꯞꯄ ꯍꯧꯔꯛꯏ ꯑꯁꯨꯝ ꯀꯞꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯥꯗꯨꯗ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯊꯥꯖꯗꯣ ꯀꯞꯄ ꯆꯞ ꯂꯦꯞꯄꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯅꯣꯛꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯏ ꯇꯦꯡꯊꯥꯅ ꯅꯍꯦꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯊꯥꯖ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯂꯥꯎꯊꯣꯛꯏ ꯍꯦꯟꯅ ꯃꯃꯤꯠ ꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯞꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯊꯥꯖ ꯃꯈꯣꯡ ꯑꯗꯨ ꯐꯝꯅ ꯂꯦꯡꯕ ꯍꯧꯔꯛꯏ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟ ꯃꯃꯤꯠ ꯑꯗꯨꯁꯨ ꯀꯨꯞꯇꯕ ꯃꯈꯩ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯞꯂꯝꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯑꯃꯝꯕ ꯁꯪꯁꯥꯔꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯃ ꯑꯃꯝꯕ ꯃꯔꯛꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯒ ꯊꯥꯖꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯈ꯭ꯔꯤ ꯁꯞꯇ꯭ꯔ ꯈꯥꯏꯅ ꯂꯦꯞꯄꯤ